अहानबदा मरुओइबा पाउ पिजरी लैंगाक अमदी ऑफिशियल सिंगर ट्रांसपेरेंसी लेना थबक तौरबा मतम अदुददा चौखटपा पुरक्पा ngамगनी हाइना मणिपुर की चीफ मिनिस्टर एन बीरेना फोंदोक्रे था अमदा लाख अमा लिसिंग कुंठा फंगबा याबा यूरोपियन कंट्री दा लैदुना मथौ तौगदबा नर्स कया मणिपुर दगी पांगली हाइना मिनिस्टर एल सुसिंद्रोना फोंदोक्रे अमदी नुमित निनी चुपना सथगदबा अनिरक सुबा मल्टी स्टेट होल्डर कंसल्टेशन ऑन ड्रग मैनेज इन मणिपुर की थौरम असी हौदोक्रे खुरुमजरी नुमिदांगी पोनी टीवी मणिपुरी पाउ मिटिंग ताबिरिबा पुनमपु लकी तखेलंबमना तरामना ओक्चरी हौजिक पाउ संदोकना पिजरी लैंगाक अमदी ऑफिशियल सिंगर ट्रांसपेरेंसी लेना थबक तौरबा मतम अदुतता चौखटपा पुरक्पा ngамगनी हाइना मणिपुर की चीफ मिनिस्टर एन बीरेना फोंदोक्रे वाफम असी इम्फाल ईस्ट डिस्ट्रिक्ट ना सेमखिबा चाही 15 सुरक्पा सिल्वर जुबली की थौरम अमा ngasi इम्फाल ईस्ट की डीसी ऑफिस दा पांगथोकपा थौरम अमादा हाइखिबनी महाकना मखा ताना हाइखिबदा इमुंग अमादा ममा मपा ओइबसिंगना मचासिंगबु तुंगी याइफनबा खनबगुम लैंगाक पसिंग अमदी ऑफिशियल सिंगी वखलदशु चेनहनिंगी इम्फाल ईस्ट डिस्ट्रिक्ट असी हानदी फिबम सोथना लैरंबनी अदुबु फिबम यामना फगले अदुबु डिस्ट्रिक्ट असिगी एम्प्लॉई सिंगना मियामदा सर्विस फजना पीरिब्रा लैंगाकना पाइखलिबा स्कीम सिंग मियामदा यौहलिब्रा हाइबदुदी येंगसिनबा तंगाई फदे हाइना फोंदोखी लोइनाना इम्फाल ईस्ट की मिनी सेक्रेटरीट अमसुंग सानबा उरेब उयुंग तौखी ngasi thoram aduda minister TH Biswajit MP Lesemba Sanazauba minister L Susindro MLA Rameswar MLA Ibomcha amadi MLA Naran Hassan chu sarugyakhi था अमदा लाख अमगा लिसिंग कुंठा फंगबा याबा यूरोपियन कंट्री दा लैदुना मथौ तौगदबा नर्स कया मणिपुर दगी पामली हाइना मिनिस्टर एल सुजिंद्रोना फोंदोक्रे ngasi इम्फाल ईस्ट की चिंगारेल दा लैबा बिरेल कैरिटेबल हॉस्पिटल दा नौना साबा साइकेट्रिक वार्ड अमा CAF and PW मिनिस्टर लेसांगतेम सुजिंद्रोना संगाबा मरी लेना महाकना मखा ताना हाइखिबदा साइकेट्रिक वार्ड अदु संगाबा अदुदा मिनिस्टर PHED CAF and PDL सुजिंद्रो मैतै याइमा बिरेल कैरिटेबल हॉस्पिटल की फाउंडर एडवोकेट एस देबजीत सिंह हेल्थ एंड फैमिली वेलफेयर की रिटायर्ड डायरेक्टर डॉक्टर एन खेरोदा देवी मरी सुबा असम राइफल्स की असिस्टेंट कमांडर प्रवीण सिंह मॉर्निंग बेल की चीफ एडिटर एल बसंत शर्मा न सरुक याखी थौरम अदुगा मरी लेना सुचिंद्रो न फोंदोखिबदा मणिपुर इहान हाना कोविड नारकपा मतमदा अनाबा अदु थमखिबा हॉस्पिटल असिना यामना सेंसर ओइना मतम अदुदा मियामना किनारबा अनाबा सिंह लायेंखिबदु मफम असिदा लैरिबा डॉक्टर सिंह अमदी स्टाफ खुदिमक थागतली असिगुम्बा पोट अमा इम्फाल ईस्ट डिस्ट्रिक्ट हांगलकपा हाइबसी लाइबक फबनी हॉस्पिटल असिगी दरकार लाइबा खुदिमक ता मतेंग पांगनी मणिपुर की कंगलेपा नर्सिंग इंस्टीट्यूट तोंगान तोंगानबा मणिपुर की मफम सिंगदा यामना ममिंग चटपा नर्सिंग इंस्टीट्यूट अमा ओइरी मफम असिदा तंबा नर्स कया मपानगी ममिंग लैरबा हॉस्पिटल कयादा थबक तौरंबा थेंगनरखी यूरोपियन कंट्री सिंगना मणिपुर बु हेना पामनरी मरम अदुना ऑनलाइन एग्जाम अमा थारगा मदुदा पास तौरबदी यूरोपियन कंट्री सिंगदा लैदुना थबक तौबा याबगी ऑफर अमासु पिरकली हाइरिबा थबक असि थागी तोलो इंडिया की पैसादा लाख अमगा लिसिंग कुंठा पीगे हाइबगी ऑफर मंगोंदा पिरकली मरम अदुना मणिपुरदा लैरिबा नर्स सिंगना मणिपुरदा खक्त थबक तौगनी हाइबगी वखल थादोकलगा अतोप मफम कयादसु थबक तौबा याई हाइना फोंदोखी Second multi-stakeholder consultation on drug menace in Manipur haiba hiramda numit nini chupna sathagadaba khana nainabagi thoram ama ngasi 3.5 collective na senduna hotel infan gi sangai holda hodokre narcotic and affairs of border nap ki SPK mega chandrana thoram aduda wangang laduna Manipur police na drug faba amadi masti gi mayokta akanba thabak lokhatpa ngamli basi miyamdagi achauba mateng phangbadagi ngambani haina phongdoki state asida tongan bas hafu ahum lomdagi drug ki achauba saitheng piri masigi manungda Myanmar romdagi थाजिलकपा अमदी स्टेट असिदा पॉपी प्लांटेशन पार्क सन तौबा असिसु अमनी ngasi पांगथोकलिबा कंसल्टेशन असि यामना matang chaba amani IO dagi hauraga SP फाउबा डिस्ट्रिक्ट
sensitization tawduna drug ki mayokta karamna thabak changsingadagi haiba khangankhre haina mahakna makha taki loinana state asigi housing oriba drug asi apunbagi saktam asi munna khangba changi aikhoi punna thabak tawminnabagi chang watpagum tawi adubo hojikti miyamgi achauba mating fangle miyamna drug ki mayokta achauba ihau laktuna masigi mayokta lep tuna thingna ba honarakle masimag afaba khongthang amani haiki Myanmar roga pusin raga number 4 se songa puthol kadoine aduna ngasai morphine se kaino se deki 25 kg sida ngasai acetic anhydride se liter kaya no matu season rakana koi se number 4 kg yamu orakto 25 kg morphine se na acetic anhydride se 10 liters se season ra adu mai Thauram aduga mari leinana 3.5 collective ki co-convener Git Chandra Mangang na drug ki problem asi nongma gi hengalakli maram aduna Manipur lairiba civil society amadi organization kayana punna chatminaduna honda minadergadi aikhogi drug asi thingba ngamloi haina phongdoki mahakna makha taraduna ngasigi consultation asi pali balengak asina pishinduna kadai da horibano haibadu punna khanaraba tungda thabak oina paikhat Nabagi damak Thoram asi pangthokpani haina haiki Thoram aduda Manipur University gi hanagi vice chancellor Professor Amar Yumnam Amadi All Manipur Women Social Reformation and Development Samaj ki president Thausom Ramanishu saruk yakhi drug problem in Manipur automatic satina jahi kaya koi thengna pasida koi civil society haitare maroina supply gida tawriba demand gida tawriba harm gida tawriba aduga drug effect hoiraba community ma'am human right group ma'am unjalakanda koi gi haiba just kunna sanction me tragedi aduga kai no horiba jaga se krai no mase koi kunna yingminarakanda aduga popi gi mass cultivation tawrpa adagi drug factory ma'am linkalapasi matang da koina hori se kadai no haibu yingkanda koi madu address tawbagi da mutta gi jaba ni go consultation ni sina handle hayeng chumu koi technical session sing makha mai chatajagi Department of Consumer Affairs, Food and Public Distribution, Government of Manipur na sinduna Palace Compound Laiba MSFDS the procurement of locally produced paddy by farmer of Manipur for contribution under NFSA haiba hiramda miyamgi oiba mifam ama pangthokre thoram aduda KFNPD Minister L Sujindro Maitaina phongdokibada Manipur gi lawmi singi tungi maraibak asi hena fagatnabagi damak lamdam asigi folk sing laingak na lawsilaga NFSA gi makhada miyamda amuk hongna phangalagani Food Corporation of India gi miyoi sing laktuna aikhoigi lamdam asigi fau asi laiba yagadra haibagi quality adu yengba lakli lamdam asigi fau sing kg da lupa kunga paisa nimpuda laige haina ayaba pirakle adubu state ki maikaidagi kharaga hapkatlaga kg amada kun mangada lairabadi lawmi singdasu manglaroi khali haina phongdoki mahana makha taraduna Manipur da Law ubada khwaidagi awaba oiribasi isingni ising marang kaina bu lairabadi double khak natana triple cropping tawba yagani ising watana pinabagi damak cabineta puthoktuna khanagani haina mahakna phongdoki Chief Minister N. Birena International Yoga Dega Mari Lainana Hayeng Malem Sinba Tungna Numit Asibu Palan Tawgadawriba Asida Manipur Dasu International Yoga Day Asi Miyamna Laikagi Club Community Hall Amadi Ground da Pangthoktuna Yaubinaba Apel Tawrakni Hayeng si July gi tarik kunma thoi adugumba International Yoga Day Pitribi sin betunga tawgodoriba aduga Bharat sin betunga tawgodoriba yoga gi numichida Manipur gi lebiriba iselinaw mayam punamangna magi anakbam pham singda leiba club hall da oibai community hall da oibai any jaga da thokiraga sugumba International Yoga Day si yaubi duna Pitribi da santi hanjalakna ba Pitribi gi miyam punamaksi ana yek soengam yaugdana laiminan punchi nuksangna lainana ba aduga ikhoi gi ishorda nakna wakhalon si thammakanda chatminana ba aduma makhalgi yoga ne habisi miyamna khange na mayamna su hayengi yoga day sigi theme si on humanity the base of miyoi ba hariba leiba sangsar se leiba punama ikho amatani habi wakhalon du da mangna thambiraga maduna hayengi yoga day si yobi yo heduna ina ajiba
Chayol ama chupna Manipurda kadana International Day Against Drug Abuse and Illicit Trafficking gi thoram pangthokani haina lup asigi Vice President Ningthozam Doren na phongdokre June gi tang kuntaru asi International Day Against Drug Abuse and Illicit Trafficking haina United Nations gi meeting makhada leibak khudimakta chahi khudingi pangthoktuna lakni kadana saphonglakpa ing dising aniga tarukta gi hoduna ngasi fawba thoram asi pangthoktuna lakni lamdam asigi inkhalakliba naha kayana nisha bagi chang ka hena helakliba Manipurda drug sungpham masing thingamdana hengalakpa khudima asi aphaba nate Manipurgi maraiba kari oigadagi tambang ngamdaba fibam amada lairi takpani ngasi fawba kadana nisa thingbagi damak changsilakliba khongjang asi pangthokpo oina ngasi June gi tang kundagi Kangla mamangdagi kadagi President Hizam Priyo Kumar na lamthaduna Imphal East ki mafam singda street corner amadi wall poster thetkani amadi Imphal West Bisempur Thobal amadi atai district singdasu June kun manga fawa campaign chathagani June gi tang kuntarukta achauba function ga loina na observation thoram pangthokani haina mahak na makha tana phongdokhi Kita kuntaru mitsi bagi International Day Against Drug Abuse and Illicit Trafficking and United Nations ki yang makada koi malam ki tongan ba hamsingda kumlaba koi palan thoramasi drug lan sinaba masong ain kaina thokpusin to bage mayok ta lepa nomit aidana malam ki tongan ma hamsingda objab Taunabagum, Coalition Against Drugs and Alcohol Kadana so by Kadasi Heck, Taponga Padagi, 2006 Dagi Horkanda, Nasi Powada, Asigum Laba, Palantoramasi, Leptana, Koi, as Pangfoga Laksabani, Sayola Masumna, Kadana, Koi, Nasi Tang Kuntaru, Tang Kunsidagi Horaga, Tang Kuntaru Pova, Koi, Manipuri Tonganba, the Sixing, Koi, Laidiba, Imphal East West, Thawal, Kaksing, Bishnopur, Jiribam Jorkanda, Tonganba, the Sixing Sida, Akoina. Street corner aduga wall poster campaign si koi tangkun manga phawa se koi satha jaga da bane aduga tangkun taru asina koi mail function hoina koi observation thoram se koi pangthok saga da bane Disaster Management First Aid Search and Rescue Fire Safety Measure and Flood Rescue Training for NCC, NYKS, CVOS, ULBS Club, ASA, ANW Amadi Women Organization Haiba Nongmagi Oiba Training Program amang ngasi Gem Public School Porabi Imphal East District ta pangthokre Ngasigi thoram aduda Directorate of Relief and Disaster Management Manipurna yakairasi aikhoi amadi yorbungda leiba WhatsApp group ka punna khusamna duna sinkibani thoram aduda Relief and Disaster Management Manipurgi expert singna tongan bahiram singda Sandokna taki ising ichauda matau karamna cheksin thorang laugadage amasung school gi mahairoi singna maihau langpok yar haba amasung asok apan nangbada taugadaba amasung tauroidaba wafam kayasu thamki Manipur ki Chief Minister N. Birena Technopal Amadi Thobal District Police na Moijing Mina Bazar da Brown Sugar Factory ama yauna yamlaba drug sing fagatpa ngablakpada thagatpaga loina na mathang sitna lupa lakh 8 amadi lakh 9 gi case award pikre ngasi Chief Minister Secretariat ta pangthokiba thoram aduda Chief Minister na haikibada War on Drug 2.0 na horakpadagi Technopal Police na WY tablet, brown sugar, Christian mad, amadi atay contraband items sing Potlam International Market ta crore amaga lakh 18 lising kun mapan na ngapigani crore ama 18 lakh kun mapan amadi lising tarani thoigi oigadaba kg lising ahum chamapan marifu mari fagat pangamkre loina na Chief Minister na Thobal Police Team bu chatliba tha asigi tang tara marida Moijing Mina Bazar da drug factory ama thugaiduna brown sugar kg chaniga kunithoi dasmik yankhai nipan ga loina na morphine liquid solution liter chamaga kuntra mari fagat pangam khiba adugi damak thagat pa loina na commendation certificate su khusinakhi Manipur Society for Skill Development MSSD na sinduna skill acquisition and knowledge awareness for livelihood promotion
gi makhada stakeholders Singapore state level consultation workshop among asi City Convention Center da pangthokre thoram aduda skill level employment and entrepreneurship ki Minister Haikham Dinggon chief guest skill level employment and entrepreneurship ki Secretary B John Tilangti Khumana President Amadi Skill Level Employment and Entrepreneurship ki Additional Secretary Hena Kamaina Guest of Honor oina sarugyaki thoram aduda wangang laduna Skill Level Employment and Entrepreneurship Haikam Dinggo na phongdokibada Pradhan Mantri Kaushal Vikas Yojana PMKVY 2.0 gi project makhada mioi Lising kun mathoi supna chamriga yankai taret enroll toki amadi project asigi makhada mioi Lising kun mathoi supna chamriga marifu nipan na train toki loina na train tauraba mioi lising tara nipan supna chaniga marifu tara hundoida certificate su yentoktuna mioi lising nipan chatre nimfu mathoida thabak su piki haina phongdoki masida natana hujik chathariba Pradhan Mantri Kaushal Vikas Yojana PMKVY 3.0 gi manung channa mioi lising ahunga chanina RPL gi makhada enroll taunaba target thamdi haina su phongdoki paugi marakthana atenba break ama lominasi Lagliba July Gitang Amadagi Manga Fauba Development Organization Andrew Kendra Nasinduna Pangtokadauriba Taruksuba State Level Pineapple Queen Contest English Singapore Toy Pangtokadauri Contest Asigi Prize Oina Crown Winner da Case Oina Lupa Lakama First Runner Up da Lising Nankai Second Runner Up da Lising Kuntra Subtitles Kudimagda Lising Tara Amadi Contestant Kudimagda Consolation Prize Su Pigani Contest Asigi Screening Toguda Banumidna June Gitang Kuntoida Andrew Vicente National Park Manapta Laiba Chingoi Resort ta ayuk pung taramatoi taba matangda pangtokani yawing wasingna Thambalu Market Complex Poiropat Langkhaidagi contest asigi form lobiba yagani form thazanbagi aroiba matamna June gitang kunmathoi fauba oigani hena akopa marol khangbininga singna makhada pirba contact number asida paw faubiru aikoi ki mobile number 700577929 natraga 8730942355 contest asida miyamna saruk yabiyu amadi mapung fahanbiyu break ki matungda taramna okchari makha taba pau pizari sekmai kendra gi manung chana laiba fayengi koireng ithai asida lau pari chawnga gi mathakta ising supply tawduna lagliba amadi mioi lising kaya gi chakhau punariba ithai asi mamang chahi gi akanba nongjuda tamthina ningkhai kibana maram oiraga aduki matik phibam fattana laire fit mariga dasmik manga muk lauthokibana laukhol sing asida ising phangkidre masina maram oiraga pothok yamna hantharakle handak chahi su leptana chutharakli banong asina akiba laibagi lau matamna lakpasida laumi singna paisa khainaraga laijaba khusu khulai wana chingba puthokna duna amadi JCB waiduna thingbagi thabak kana chathari ngasi thingdaba Taragadi ising chawbana maram oiraga nong churakpada amukasu ningkhairakpa yabagi akiba laire maram asina mari leinaba department minister amadi kendragi concerned MLA na mityeng khara changbinaba haina sekmai kendragi mirep oiramba amadi social worker oiriba popular ningthaujana appeal tawrakli ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯀꯣꯏꯔꯦꯡ ꯂꯧꯕꯨꯛ ꯏꯊꯩꯅꯤ ꯍꯥꯏꯔꯤꯕ ꯏꯊꯩꯁꯤꯅ ꯂꯧ ꯄꯔꯤ 500ꯒꯤ ꯃꯊꯛꯇ ising supply tawre haraga lawmi sing law ubada dukki matik chawna mateng pami be ithai ni adubu amang chahi gi akan manongju duna maram oiraga ithai se adukki matik phibam sokna kai gre aduga ithai se bari makhai gi rom da luthagi bana maram oiraga lawmi sing sida ising phangbagi chang se wat patana tana suphang he phangdre aduna mamang gi lawrok ta su masina maram oiraga lawrok phajagi dre pothok yamna phajagi dre adubu handak su lawmi sing sina tangai phatana pothok puthok da yadaba cha da yadaba haibdi ithai sina maram oraga lau uraga masidagi phangakpa pothok sing aduna macha masu sing laik lai su tamhanba imung chakhum punaba tawna maram oraga tangai padani ising phangda yadabadina department gi side tagi mideng changak triba taraga su hauji laumi mayam na paisa khainaraga magi leijaba wa nong uwa puthoktana kuchu kulai puthoktana JCB waidana hujik semjan sajan bagi thaba kanna chathari aduna
Masi chathaba semjin sajan baib si nong nini khakini amuka nongju amuk lakpada amuka pura tau thagragani aduna ngasi laumi mayam gi mihut ama sillaga Mupila lehang na mayam da appeal tauzari mari laina ba department da appeal tauzari concerned minister da appeal tauzari mari laina ba concerned MLA da appeal tauzari madudi laumi gi khanbiraga aikoi gi farmer sing gi tungi da makchu khanbiraga hairi be thai lokhong asi matam chana semjan biu haina mayam gi mahut silaga ina wafam kharasi thamjabani Nong leptana chubana maram oiraga Imphal Jiribam lambi National Highway kuntra tareta mafam kayada chingning khaiba amadi lambi kinthabadagi chathok sasinda chauna apanba pibata natana passenger amadi gari thawriba driver kaya lambi da panduna leire masida mari leinaba authorities singna midyeng changbinaba haizarakli National Highway number kuntra taret ki barak manak ki civilong khul manakta panduna leiriba nailimgai gonmaina phungdorakpada Jiribamdagi Imphal chatnaba lambi maru oina kaifundai na chingba mafam kaya yauna chingning khaibana maram oiraga miyoi changa Rom lambi asida panduna leire numit humni suna leirakpa asida aikoida awaba kaya mayok nare adubu lambi asibu semliba NISIDCL company da kayarak lambi sembinaba haizarabasu sembidana leiri masi aikoina yamna pende adubu Bharatiya company gi official singda haizaduna lambi asi hangdokna bakana thabak subiri masigi damak Bharatiya company gi authority bu thagachari maram aduna miyamgi awaba asi ubiduna highest authority singna athubada mityeng changbiu haizari haina phongdorakli and we have requested so many times to NSI BGCL to take care of this for clearance but nothing. They haven't done anything in support of the public interest. So how many people have been suffered for quite a long time? And we requested at last we came to request the Bharatiya company to help us in humanitarian ground. They have come to rescue. They sent two JCB to clear the grounds, the landslide. And we are so happy and we are so glad to the company. And we request the higher authority, even to the highest authority, the Prime Minister of India, to take care of this, to see into the consideration, to look into the problems and the kind of people are suffering here. How many people have been staying here? We have Ngasi thambal sanglenda Bharatiya Janata Yuba Morcha gi oiba organization mifam ama pangthoki mifam aduda National BJYM General Secretary amadi MP Manipur in charge Raju Bista amasung BJYM Manipur gi President Manohar Mayum Barisar masu yauki mifam aduda Raju Bista na lakadawriba lising ani kuntaret ki general election da BJYM Taragi mathakta MLA oina thagat aba plan tawba loire haiki aduga BJYM Manipur gi President M Barisar mana Manipur dagi Youth Congress muthatkani haina haikiba adu thabak oina pangthoki haina phongdoraki mifam aduda state level district level amadi mandal gi level da leiriba masing yamlaba kayakata singna saruk yaki Nongju thagi mangoina na haukiba thada nong ka hena chubadagi Bisnupur district ta Turel mapan kaibadagi mafam kayada ising thumduna awaba mayoknaki haukiba numit kharani asidasu nong leptana chubadagi district asigi akutpa mafam kharada ising thumjin baga loinana achauba Turel singi ising imaisu wangna chele karigumba nong asina leptana makhata na churaklabadi Anemba Turen mapan kaiba soidana yaurakpa yai aduna kairaba matamda koichen senduna ising thingnaba hotnabagi mahutta khudong thiba thokjingai mamang sida mari leinaba authority singna checkshin thorang lokhat haurabadi khudong thiba thokpadagi kanbada chauna mateng oigani haina mamangda ising ichauna maram oiraga awaba nangkhraba miyamna hainarakli Telangana National Head Office Oiriba Bahujana Sahitya Academy BSA gi National President Nala Radhakrishna na Selin Digiten gi producer Oiriba Kaisamthong Longjam Leirak Fanjaubam Danajit Singh National Award bu Bahujana Sahitya Academy BSA gi Manipur State President oina haplagle BSA gi ahanba Manipur State President PH Lanajit Singh na
Oire Manipur State President Oiraba PH Lanajit Singh na haikibada BSA gi Constitution ngakna chatuna miyamgi yaifa thorang kaya paikhatkani athubada Manipur gi Executive Committee Singh hapsinduna hena pathok chakthokna ba honagani haiki Manipurna Bharata punba matamda square mile chatret khak puli hairabadi lemhauriba Manipur gi saruk sing asi karamba matamda punkribano haina ngarang Federation of Haumi gi Secretary General Yangjing Bisai Sina thadorakpa cherol amana hangli cherol asina makha taraduna Brigadier Susil Kumar Sharma gi thesis Social Economic Route of Insurgency in Northeast listing ani taramanga gi Supervisor Dr. Sadananda Sahu amasung Professor Amar Yumnamna thesis asida taramanga October taramanga gi taramanga listing amaga chamapa nimphuma panda India da Manipurna punsin kibasi square mile chatret khaktani haina thesis asigi chapter ahum page number yankai nipan da pali masina achumbani haina laurabadi lemhauriba Manipur gi saruk sing adu karamba matamda India da punkibano listing amaga chamapa nimfu taret ki August ki taramari da British na Manipur thadokhibabu tampaki square mile chatret khaktara amadi British na Manipur bu ningtamba Piraba matungda lising amaga chamapan nimfunipan gi June gi taramathoida ningtamlaba Manipurda mikhal tauduna ching amadi tamgi miyoi yangkhaini thoida mikhalda maipaktuna lainga khiba adu Manipur pumbagi natabra haina su hanglaki hairiba thesis asida guide oiriba Professor Amar Yumnamna chahi asigi June 15 da masana khuyek piduna Cherol Thadorakpada Manipurna India da punkiba area adu square mile chatret ni haina pankiba yaukide haina sengdorakpa thengnare mahakna Federation of Haumi of President Sapamcha Jadumani amadi Mahairoi Loop Taruk ta mahaki desktop ta lairiba thesis ki copy uttuna Khanghankre hairiba asi Professor Amar Yumnamna chahi asigi June gi 16 da Haumi gi President da pirakhiba thesis ki sarukta chapter ahum yaurakhide Professor Amar Yumnam gi desktop ta yauriba thesis aduda chapter ahum gi saruk asi yaudi haina masana palli adubu thesis asi upload tauriba website address asida Supervisor Dr. Sadananda Sahu amadi Professor Amar Yumnam gi ming iri loina na chapter ahum page number yankhai nipan su yauri haina phongdorakli source asina Manipur thugaina ba tauriba singda khudong chaba piri aduna thesis asi taraina lawfam thokte Mara Labor Sing Cherak Pifam Thoi, Manipur Langana Su Tumina Laifam Tokte Haina Fongdok Laduna, Professor Amar Yumnamna, Brigadier Susil Kumar Sharmana, Pisim Kiba thesis Aduda Yaude, Hairagadi School of Interdisciplinary and Transdisciplinary Study, IGNO, New Delhi, 110068 ta Che Iduna thesis Asi, cancellation Tauhangadabani Haina Cherol Asina Palli. Aroibada maru oiba pau amohanna pizari Laingak amadi official singa transparency laina thabak tauraba matam adutada chawkhatpa purakpa ngamgani haina Manipur gi Chief Minister N Birena phongdokre Tha amada lakh amaga lising kunthra phangba yaba European country da laiduna mathau tawgadaba nurse kaya Manipur dagi pamli haina Minister L Susindro na phongdokre Amadi numit nini chupna sathagadaba anirak suba multi stakeholder consultation on drug management scheme Manipur gi thoram ngasi hodokre Matang sida numidangi Poni TV Manipur Pau loishinjare meeting tabiriba punamapu amuhanna khurumjari